Lakliba May ahumase Kuki Zo Phurup na Manipur da irang hourakkhiba numit chahum humfu manga shurakpaga mari leinana numit asigi Numidang Pung taruk tagi taret Phaobagi manungda Manipuri Khudingmak na esha-esha gi Thongal amadi National Highway shingda Meira amamam kattuna Manipuri Solidarity pangthokminnasi haina Thoubal Amasung Kakching district Apunba TAKDAL na meeyam da appeal tawrakli. TAKDAL gi convener W Jotin Kumar na khudek piduna thadurakpa cherol amana hai Mamang chahigi May ahumdagi kuki khulai paiba singna maitai meeyam da landarakuna miyoi kayagi punsi awafam da tahalle. Masida TAKDAL na meeyam ga leinana punna hingminaba haiba wakhalonda thajaba thamduna khudakta khutsem gi lan lushilu displaced person sing masa-masagi yumda agi akhang yaudan lehalu no separate administration within state na jingba demand kaya tawduna democratic oiba khongjang kaya changsinduna lakli. Chahi ama faraklaba khutsem gi lan asida maraiba ke damak thawai na pontha pikraba athoba athobi singda ekai khomnaba utpaga loinana awa ana taraba singi pukning thogatba mathautai Manipur gi punna hingminnaba haiba wakhalonda Singnarakpa Khudingmak Apunba gi pangalna maithiba PC amadi Manipur gi yelhaumi sing kanminnasi maram aduna Lakliba May ahumasida Manipuri Solidarity meeyam ga loinana pangthokminnasi hainasu cherol asina makha tarakli.